Manipur Top Channel की माइकई की मैम म्यांमार की अपडेट पीजरमगे मैम हौजी म्यांमार करी करम थौदोक थोई है मैम खंगनरब वफम अमनी करी करम मौन लेरिगे है चौरापमा फोंगे फोंग लौखचरकान मैम तेंतक शेयर तौजरमगे म्यांमार की सिक्योरिटी फोर्स प्रोटेस्टर हाथ लेपते का हेंजिनब फोर्स सिजनब लेपनब UN सिक्योरिटी काउंसिल तौगिब अपील अमा थौसादना मियोयबगी मयोक्त चथब क्राइम हेंगले हाइना मनिंग तंबा UN एक्सपर्ट अमन फोंदोप लेख्रबसु म्यांमार की सिक्योरिटी फोर्स सगोल से नुमित मिलिटरी कूगी मयोक्त खोंजंग संगसिनब यामद्रबदा मियोय तरा नोंमैना कापतुना हाटख्रे मफम लौथोख्रब गवर्नमेंट की लुचिंग ओंग सान सूची की मयोक्ता अनौबा मोराल मिलिटरी पुखत्तुना कुमजा इंग सिंगनिगा तरागा तरेतगिना तरागा निपान मंगोन पॉलिटिकल खोंबु अमना US डॉलर लाख तरुक अमसुम सेनफामसी यौदबा सनागी खंगेन सिंह नियम की वांगबद पिखी हैना मराल सिख्रे महा अमसुम प्रेसिडेंट विन मिन की मथक्ता का हेना कनदबा एलिगेशन फजलगा थमलखिबनी अनौब मराल सिरकलीब सीरियस क्राइम चार्ज तौ UC की मिंग थियनब पंडमनी तसेंग तसेंगले यांगोन डिवीजन की हानगी चीफ मिनिस्टर फियोमिन थेना सूसीद सेल सना पीखी मसाना याजख्रे हाइना मिलिटरी की वांगांगलोय ब्रिगेडियर जनरल जौमिन तुना कैपिटल पांथोप पावगी मिफम अमदा फोंदोखी अदुबो प्रमाण अमता पुथोखिदे सूसी गवर्नमेंट के अनिसुब ताम होरमदाय हौखिबा फेब्रुआरी अमदा मिलिटरी कूना गवर्नमेंट अदु उथाइखिबा मतुंगदगी प्रोटेस्टिंग स्ट्राइक्सिंग अमसुम सिविल डिसओबीडियंस की अतोप थवों कयाना म्यांमार तंगदु लैतादन लैरी सही तंखाई मिलिटरी लेंगा लैरुरब मतुंगदा साउथ ईस्ट एशियन नेशन असी डेमोक्रेसी की माइकईरोम सही खरा तपना तपना संगशिलखिब अदु मिलिटरी कू असिना तयोन हले सगोल से नुमित लोकल प्रेस रिपोर्ट सिंग अमसुम सोशल मीडिया रा थगनरखिब पोस्ट सिंग हाई सेंट्रल मगावे रीजन की टाउन अमा ओइरिबा मयाइंग दा मियोय तरुक सिखी अमसुम यगोन मंडले बागो अमसुम ताउंगुदा मिय अममम सिखी अयाम्बा केसिंग असीब मियोय सिंग हक्सांग सिंगनी हाइबसिंग ऑनलाइन दा थगनरखी ममांगी प्रोटेस्टिंग दसु सिक्योरिटी फोर्स सिंग लाइव इम्यूनेशन सिंग सिजनदुना अटैक तौदुना यामद्रबदा मियोय हुंफु सिखरे मखोइना टियर गैस रबर बुलेट नटर कैनस अमसुम ईस्टर्न ग्रेनेड सिंगसु सिजनखी खोंजंग लोई मैम अमा तमथिना फुदखी युमसखिसा नुमित UN सिक्योरिटी काउंसिल न मोड अमत ओइना कु हंदोनब वाफम थमखी अमसुम शांति ओइना खोंजंग संगसिनबसिंगी मथक्ता हिंसा सिजनबसु अकन ममोना कंडेम तौखी मिलिटरी ना अंगम थाक्ता अकन फोर्स सिजनदनब वाफम सिक्योरिटी काउंसिल न तक्सिनखी हेबा पावमुसु फोंकी अदुगा अतोप पाव अमदन मु म्यांमार गे अपडेट म्यांमार कोना जर्नलिस्ट की डिटेंशन मतम सांगदोख्रे ममांगी थादा मिलिटरी ना शक्ति पाइसिनखिबगी मयोक्ता चांगसिनखिब खोंजंगसिंग कोवर तौरुबगी फाजिनखिब एसोसिएट प्रेस की जर्नलिस्ट अमगी बिसार सथद्रिंगै ममांगी डिटेंशन की मतम इराय नुमित म्यांमार लेब कोर्ट अमना सांगदोख्रे मार्क्सई अहुम जेल थाजिनब याबगी चार्ज अमा मयोक्नरी लेबा असिगी ख्वाइदगी चावब सिटी यांगोंदा फेब्रुआरी 23 स्ट्रीट प्रोटेस्ट अमगी मनुंगदा कस्टडीदा थमजिनखिबा मीडिया वर्कर मपन की मनुंगदा मसाइगी सही 39 सुरब थेन जाउसु अमनी अमसुम BLP दना फजिनदुना थमदि कमायुत टाउनशिप कोर्ट माकी मथंगी हियरिंग मार्च 23 दा तारी वीडियो टेलीकॉन्फ्रेंस अमगी खुथां जाउ सरु याखिबा इराय नुमिकी हियरिंग अदु माकी अहान रिमांड मतमगी अरोइबदा लाखिबने महाकी उकिल तिनजार उ अमसुम इंडिपेंडेंट असिस्टेंस एसोसिएशन फॉर पॉलिटिकल प्रिजन्स की मतुंग इना थेनजाओ अमसुम अतोपा मीडिया की मेंबर तरुक्ता पब्लिक ऑर्डर अमा थुगाइबगी चार्ज तौरी अतोपा फजिनदुना लैरिबा जर्नलिस्ट सिंगी दमक तोंगान हियरिंग सिंग चथरी तिनजार उ अमसुम थेनजाओ की मसिन मनाव सिंगी मनुंगदगी अमा मिनिट 10 की वीडियो कॉन्फ्रेंस अदुदा सरुक यानबा कोर्ट रूम दा संबिहनकी ओकिल तिनजार उनहाई केस असिदा माकी पावर ऑफ एटॉर्नी पीरगा चे सांग पिसिनब ngमखी अदुबो मथंगी हियरिंग दा बेल एप्लीकेशन अमा पिसिनब यारब याय
ꯇꯦꯂꯤꯀꯟꯐꯔꯦꯟꯁ ꯑꯗꯨꯒꯤꯗꯃꯛ US ꯑꯦꯝꯕꯦꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃꯁꯨ ꯀꯣꯔꯠꯇ ꯄ꯭ꯔꯖꯦꯟ ꯑꯣꯏꯈꯤ ꯍꯥꯏꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯅꯨꯄꯤ ꯋꯥꯉꯥꯡꯂꯣꯏ ꯑꯥꯔꯌꯥꯅꯤ ꯃꯟꯗ꯭ꯔꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯃꯁꯨꯡ ꯄꯨꯂꯤꯁꯃꯦꯟ ꯑꯃ ꯂꯣꯏꯅꯅ ꯖꯖꯁꯨ ꯃꯐꯝꯗꯨꯗ ꯂꯩꯈꯤ꯫ ꯊꯦꯟꯖꯥꯎ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕ ꯐꯪꯗ꯭ꯔꯤ꯫ ꯇꯤꯟꯖꯥꯔ ꯎꯅ ꯍꯥꯏ ꯊꯦꯟꯖꯥꯎ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯏꯟꯁꯦꯟꯁ ꯄ꯭ꯔꯤꯖꯟꯗ ꯆꯪꯕ ꯑꯁꯤ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁꯀꯤ ꯅꯨꯡꯅꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯥꯕ ꯄꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯁꯄ꯭ꯂꯥꯏꯁꯤꯡ ꯒꯦꯠꯇ ꯊꯥꯗꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯦꯟꯇꯤꯀꯨꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯨꯂꯤꯁ ꯈꯔꯅ ꯆꯥꯔꯖ ꯇꯧꯔꯒ ꯂꯩꯕꯒꯤ ꯐꯣꯇꯣ ꯀꯥꯞꯂꯤꯉꯩꯗ ꯊꯦꯟꯖꯥꯎ ꯐꯥꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗꯒꯤ ꯍꯟꯗꯣꯛꯅꯕ ꯃꯍꯥꯛꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯊꯣꯛꯂꯕꯁꯨ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯃꯍꯥꯛ ꯍꯦꯟꯀꯞꯆꯜꯂꯒ ꯆꯣꯛꯍꯣꯜ ꯑꯃꯗ ꯊꯝꯈꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯦꯁꯤꯁꯇꯦꯟꯁ ꯑꯦꯁꯣꯁꯤꯑꯦꯁꯟ ꯐꯣꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯤꯖꯟꯒꯤ ꯃꯇꯨꯡꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒꯤ ꯑꯦꯂꯦꯛꯇꯦꯗ ꯒꯚꯔꯟꯃꯦꯟꯠ ꯃꯤꯂꯤꯇꯔꯤꯅ ꯃꯐꯝ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯄꯥꯎꯃꯤ 39 ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎꯃꯤ 13 ꯖꯦꯜꯗ ꯊꯝꯂꯤ꯫ ꯃꯤꯑꯣꯏ 2,000 ꯍꯦꯟꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 64 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯦ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯣꯂꯟꯗꯒꯤ ꯐ꯭रीलाꯟꯁ ꯖꯔꯅꯦꯂꯤꯁꯠ ꯑꯃ ꯐꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯁꯥꯟ ꯁ꯭ꯇꯦꯠꯀꯤ ꯂꯣꯀꯦꯜ ꯃꯤꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯉꯁꯤ ꯐꯣꯡꯈꯤꯕ ꯁꯤꯟꯐꯝꯁꯤꯡꯗ ꯐꯣꯡꯅꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯔꯣꯝꯗꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯂꯦꯞꯂꯒꯅꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯗꯤꯐꯦꯟꯁ ꯑꯦꯛꯁꯆꯦꯟꯖꯁꯤꯡ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯌꯣꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯁꯤꯑꯣꯜꯗ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯅꯝꯊꯕꯗ ꯃꯤꯁꯤ-ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯔꯛꯄꯅꯤ꯫ ꯁꯤꯑꯣꯜꯅ ꯑꯇꯩ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯑꯦꯛꯁꯄꯣꯔꯠꯇꯁꯨ ꯄꯟꯈꯩ ꯂꯩꯔꯒꯅꯤ꯫ ꯆꯥꯎꯈꯠ ꯄꯤꯕꯒꯤ ꯋꯥꯐꯝ ꯅꯧꯅ ꯈꯟꯅꯔꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯃꯇꯨꯡꯏꯟꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯏꯀꯣꯟ ꯀꯣꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯤꯐꯦꯟꯁ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯈꯤꯕꯁꯤ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯑꯣꯏꯔꯕꯁꯨ ꯁꯤꯑꯣꯜꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯗ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯀꯌꯥ ꯃꯈꯥ ꯇꯥꯅ ꯊꯥꯗꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯉꯁꯤ ꯐꯣꯡꯈꯤꯕ ꯁꯤꯟꯐꯝꯁꯤꯡꯗ ꯐꯣꯡꯅꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯃꯌꯥꯝꯗ ꯐꯣꯡꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫